Matam chadana unsa khuiraktuna ahal oshilakpadagi ngakthoknanaba makhal makha kyagi cosmetic sizinarabasu ising nungshit phattabana maram oiraga mapung phana ngakthokpa ngamde haina report amana hairi. Report asina hai unsa matam chadana khujinbadagi ngakthoknanaba sunscreen, moisturizer, toner amadi nungsada yawba ultraviolet ray ngakthoknanaba tongan ba potlam kaya sizinari. Potlam sing asi sizinarabasu matam chadana unsa khuihalakliba asi ising nungshit motpagini hairi. Nungsita yawba phattabasing asina unsada yawzaba lipid barrier mapanggal sontahanduna unsada yawba ising manghali amadi unsa kangsinhali amadi unsada laina kaya thokanduna matam chadana ahan oheli aduga nungsita yawba phattaba makupsing asina tukhongda napsinduna blackheads tukhong lautokpa amadi furi thoknaba machak amasu oheli hari masida sunnatana unsada yawba collagen amadi elastin hairiba protein ase yamna thuna loihanduna yamna ngana unsa khuihali maram aduna matam chadana unsa khuiba ngakthoknanaba antioxidant yawba cleanser amana nongmada mai anirakta vitamin C, vitamin E, niacinamide natraga green tea yawba serum taiba ceramides amadi hyaluronic acid yawba moisturizer taiba yamna magtangai padi haina report asna makatari.